Mathangi numitni thoisna magi kadagi hindorakte phone supaide umduna famduna lay Mekiras di laifam khangkhidre phone tawra supaide message tharasu halakte college da chalubada lakte soirai Mekiras thabak tawpham ama ikhang khangdaba haibadu oire numituda ma thabak khoijangdre meeting pumna ma cancel tawduna halai mayumda gari dagi kumtharaktuna imungda chaglai Mekiras stair ka khalaki hek tawbaga bimotina Ibungo Mekiras tande mande hai feeling lai khumbadi khumlakti bimotina Pung ama phawa tadri kaigino ngalan laisina isangam draba phare tadi imaga warimta sanasilo kona sanarasi asi haiduna stair do ka khatpa ui bimotina musu kaurai hai prap law aruba wani ne asi haiduna living room da jangkri Mekiras da singna masado hainingba pokdri Adabu mama na hairakpanina tande mande maningda tung ilai sofa da machi ahan phamduna lerami bimotina nakanda phamduna lei Mekiras sanglaktuna single sofa thari budu da changsinduna phamthai Bonita na bungo nangbu kari tawrage nasangam draba kashi tawde mama da mon sinduna kai wano hairu kuthi yenglure handaki November gi sida hongasi hairene Panjina hairakpani nupi machaduga hojikti sakhang mai khangnaba matam yori aduna wado haiba nangdi Mekiras saurap tawna hairai kanagi longbano haise Bimotina nangi nine nangya imusida nang tangairaba natro nupi na kana Bimoti noktuna kana oini ge langleni dana Mekiras asauba khontokta aina kayarak hana haikragi masida Ai madugi nupiduga lohongba sungam ngamloena imasi oina gyan suyamna tadriba sibu karigino aigi khangnaba lai kayaraga na haikrage imasi oida kayaraga na haikho haibano ai Bimotina he aina silliba sinangi phanabani ne nama aina sinba sida nangna suyamna yanindriba sibu kaigino ha aigi nusiba mi lai aina khanjaba mi lai mana tara atopa nupi amta lauroi nusiba sungamloi punchigi leminagadaba midubu aina khandana ima hoina pambaduna yaroi Karino ni nangna ngangi dubo ha aikhoina silliba sinangi phanaba natro nangna khangnariba mido kayam yamna phage kari oirige angang mangoda asuyamna ngauri dubu mabu masak matau kayam phajarage ba third class ki angang mana nangondagi kari henjala atana ha nangna suyamna manu sirisibu kari gi no ba Mekiras da singna saure taina pham khangdaduna mamangda leiba glass ki table duda sapo kanna makhongna kawi table da pungchai chairi room do glass machit ngakta ngairi Aduga mamitu saubani I kari machido ansinduna Aingonda hainingba wahaijo Aduga magi maramda wahai amata Tati aigi phamda haiba yaroi Ai taba ngamde Ngasigidi ngasi oikre Matungda magi maramda imungsida wa amata sanaba yaroi Nachin singduna magi maming phawa panba yaroi Asi haiduna chatki haina mamai laithorakpada mairaba leptuna lerami Mekiras mapagi manakta changlaktuna Pabong ai sida lainingdre Mafam amada chatkrage aibu warobiganu asi haiduna chatpa hawi Bimoti maningdagi saurap tawna kayadana yengoni he kari sulaitabbi nupi machadugi damakta nang nyamsi thadoga chatkadawribaneba nang ha asuk phattaba machasibu pumnamakse mana thoganbani hera usittaba mamada su hairamlibani aina aduga asuk usittaba aigi gun kanano haibado khangangeba Mekiras setlamba khongthang khanglepleptuna maningda onthoktuna mamagi manakta changlaktuna kariba ima sinangido hojkido kariba mayumda chatleba nangdi kaidoba chatliba kari hairuriba asi haiduna mamagi pambomda chena paishili Bimoti maching phattaba machagi matawda kiba suphawi maching maso naidaba Mekirasni ningkhiba hongdaba Mekirasni Bimoti lalatawna nachanupido phasilo haina hairuribani Mekiras mamagi kanna paishilaba pambom thadorai aduga mamita mapira chenduna sonthangnaba khonjelda ima sina sanase sukki matik pamdaba oireko migi imungdugi ijat karisu yengdana chatluribani ne phare nakhoi yamna pamdrabani na ai chatkrage aidi ma nusi ma thadokpa ngamloi aduna ibani tang tongana leijahorake asi haiduna Mekiras ka adudagi thokre mairaba magi nupigi manak changlaktuna sauning mani henduna khupakna thai khangbra aduk nabuk chel pikpa nangna
ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯅꯪ ꯅꯁꯥꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯒꯦ ꯍꯥꯏꯅ ꯅꯪ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯟꯊꯗꯕ ꯍꯧꯖꯤꯛꯇ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯛꯄꯁꯤꯗ ꯅꯪ ꯅꯁꯥꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ ꯐꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯀꯅꯨ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯄꯤꯒꯅꯤ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯃꯥ ꯅꯆꯥ ꯅꯀꯣꯛ ꯃꯥꯟꯅꯕ ꯅꯈꯣꯏ ꯑꯅꯤ ꯂꯩꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯁꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯤ ꯕꯤꯃꯣꯇꯤ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯕꯣꯅꯤꯇꯥꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯃꯦꯀꯤꯔꯥꯁ ꯒꯥꯔꯤꯗ ꯊꯧꯗꯣꯔꯛꯇꯨꯅ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ ꯄꯨꯡꯗꯣ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯄꯨꯡ 11 ꯇꯥꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯣꯟꯈ꯭ꯔꯤ ꯃꯦꯀꯤꯔꯥꯁ ꯊꯦꯡꯂꯦ ꯍꯥꯏꯗꯅ ꯍꯟꯕꯁꯨ ꯇꯧꯗꯦ ꯍꯟꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯤ ꯇꯟꯖꯥꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯁ꯭ꯔꯤꯅꯤꯕꯥꯁ ꯀꯣꯂꯤꯡ ꯃꯦꯀꯤꯔꯥꯁ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯍꯜꯂꯣ ꯏꯇꯥꯎ ꯇꯥꯏ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯊꯦꯡꯂꯦꯗ ꯂꯥꯛꯑꯣ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯤ ꯃꯥ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯝꯃꯅꯤ ꯈꯪꯉꯤ ꯚꯥꯏ ꯑꯩ ꯃꯥꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯅꯤꯡꯉꯤ ꯍꯣꯏ ꯁꯥꯟꯅꯁꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯦ ꯍꯜꯂꯛꯑꯣꯕ ꯑꯩ ꯃꯥ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯜꯂꯛꯑꯣꯏ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯊꯕꯛꯇꯣ ꯇꯧꯒꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯁ꯭ꯔꯤꯅꯤꯕꯥꯁꯀ ꯔꯣꯖꯔꯒꯗꯨ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯁ꯭ꯔꯤꯅꯤꯕꯥꯁ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ ꯑꯩ ꯒꯥꯔꯤꯁꯤ ꯊꯧꯔꯛꯂꯒꯦ ꯅꯪ ꯑꯁꯣꯝ ꯁꯤꯠꯁꯤꯗ ꯐꯝꯃꯣ ꯃꯦꯀꯤꯔꯥꯁ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯐꯝꯂꯤꯕꯗꯨ ꯃꯆꯤ ꯂꯦꯡꯗꯦ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯃꯗꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯔꯣꯖꯔ ꯆꯪꯂꯛꯇꯨꯅ ꯃꯦꯀꯤꯔꯥꯁꯇ ꯍꯥꯏꯔꯛꯏ ꯚꯥꯏ ꯊꯦꯡꯉꯤ ꯃꯇꯝꯁꯦ ꯆꯠꯂꯣ ꯁ꯭ꯔꯤꯅꯤꯕꯥꯁ ꯊꯧꯍꯜꯂꯣ ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯊꯧꯔꯛꯑꯒꯦ ꯑꯅꯤꯗꯨꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯦꯀꯤꯔꯥꯁ ꯍꯧꯒꯠꯇꯨꯅ ꯁꯤꯠ ꯆꯦꯟꯖ ꯇꯧꯅꯈ꯭ꯔꯦ ꯁ꯭ꯔꯤꯅꯤꯕꯥꯁ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯅꯗꯦ ꯊꯃꯣꯏꯕꯟꯂꯣꯝꯗ ꯄꯨꯔꯛꯇꯦ ꯁꯤꯡꯖꯃꯩꯗ ꯑꯣꯏꯅ ꯅꯧꯅ ꯁꯥꯕ ꯌꯨꯝꯗꯨꯗ ꯑꯣꯏꯅ ꯄꯨꯔꯛꯏ ꯒꯦꯠꯇ ꯃꯩꯔꯥꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯒꯤ ꯒꯥꯔꯤ ꯎꯕꯗꯨꯗ ꯒꯦꯠ ꯍꯥꯡꯗꯣꯛꯏ ꯒꯥꯔꯤꯗꯒꯤ ꯃꯦꯀꯤꯔꯥꯁ ꯀꯨꯝꯊꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯔꯣꯖꯔꯒ ꯁ꯭ꯔꯤꯅꯤꯕꯥꯁꯀꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯃꯦꯀꯤꯔꯥꯁꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯩꯔꯥꯕꯅ ꯃꯆꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯂꯤꯕꯤꯡꯔꯨꯝꯗ ꯐꯝꯍꯜꯂꯤ ꯃꯈꯣꯏ ꯄꯨꯟꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯂꯤ ꯏꯕꯨꯡꯉꯣ ꯃꯦꯀꯤꯔꯥꯁ ꯌꯦꯡꯂꯛꯇꯦ ꯇꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯃꯛ ꯅꯣꯝꯂꯛꯏ ꯃꯩꯔꯥꯕꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯄꯥꯕꯨꯡ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯁꯤꯕꯨ ꯀꯩꯅꯣ ꯏꯄꯥꯗ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯍꯥꯏꯌꯨ ꯏꯄꯥꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯍꯟꯒꯅꯤꯌꯦ ꯃꯦꯀꯤꯔꯥꯁ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯃꯄꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯤꯛ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜꯗ ꯄꯥꯕꯨꯡ ꯑꯍꯦꯟꯕ ꯅꯤꯖꯔꯣꯏ ꯃꯥꯕꯨ ꯏꯐꯝꯁꯤꯗꯒꯤ ꯃꯨꯟꯕꯤꯒꯅꯨ ꯂꯥꯞꯊꯣꯛꯍꯟꯕꯤꯒꯅꯨ ꯁꯤ ꯈꯛꯇ ꯍꯥꯏꯖꯒꯦ ꯏꯄꯥꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯄꯨꯕ ꯊꯨꯡꯍꯟꯒꯅꯤ ꯁꯤꯁꯦ ꯄꯣꯊꯥꯔꯣ ꯉꯁꯤꯒꯤꯗꯤ ꯍꯌꯦꯡ ꯋꯥꯔꯤ ꯏꯔꯦꯟꯖꯅ ꯁꯥꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯔꯣꯖꯔ ꯁ꯭ꯔꯤꯅꯤꯕꯥꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯄ꯭ꯔꯤꯇꯤꯗ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯎꯅꯍꯜꯂꯣ ꯍꯌꯦꯡꯁꯦ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯍꯥꯏꯈ꯭ꯔꯦ ꯍꯌꯦꯡ ꯄꯨꯡ 2ꯗ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯀꯤꯔꯥꯁꯇ ꯑꯣꯟꯁꯤꯜꯂꯛꯏ ꯃꯦꯀꯤꯔꯥꯁ ꯃꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯔꯣꯖꯔꯅ ꯃꯔꯦꯡꯕꯥꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯍꯌꯦꯡꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯁꯤ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ ꯏꯕꯥꯅꯤꯁꯨ ꯆꯠꯂꯒꯦ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯚꯥꯏ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ ꯃꯦꯀꯤꯔꯥꯁꯇꯤ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯁꯣꯝꯗ ꯊꯣꯏꯁꯅꯥꯁꯨ ꯇꯨꯝꯗꯦ ꯍꯤꯞꯂꯝꯕꯗꯨ ꯋꯥꯔ ꯃꯥꯜꯂꯤ ꯊꯣꯏꯁꯅꯥ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩ ꯃꯦꯀꯤꯔꯥꯁ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕ ꯖꯥꯠꯂ ꯃꯥꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯇꯨꯡꯗ ꯁꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅ ꯂꯥꯟꯊꯦꯡꯅꯅꯕ ꯍꯥꯟꯅ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯦ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯋꯥꯔꯧꯒꯅꯨ ꯁꯅꯥ ꯊꯣꯏꯁꯅꯥꯅ ꯏꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯌꯥꯝꯕꯨꯡ ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯥꯖꯩꯌꯦ ꯋꯥꯔꯧꯕꯁꯨ ꯐꯥꯎꯗꯦ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯇꯥꯏꯕꯪꯒꯤ ꯈꯣꯡꯆꯠꯅꯤ ꯂꯥꯟꯊꯦꯡꯅꯕꯗ ꯊꯃꯣꯏ ꯑꯅꯤꯅ ꯌꯥꯅꯔꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤꯌꯦ ꯋꯥꯔꯁꯨ ꯋꯥꯅ ꯍꯌꯦꯡ ꯐꯥꯎꯕꯗ ꯉꯥꯏꯔꯝꯂꯣ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯂꯒ ꯊꯝꯕ ꯄꯥꯝꯗ꯭ꯔꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯣ ꯊꯣꯏꯁꯅꯥꯗꯨ ꯍꯤꯞꯊꯈ꯭ꯔꯦ ꯐꯣꯟꯗ ꯃꯦꯀꯤꯔꯥꯁ ꯃꯕꯥꯅꯤꯅ ꯃꯥꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯇ ꯐꯣꯇꯣ ꯀꯥꯃꯤꯟꯅꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯀꯜꯂꯤꯗꯀꯣ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤ
ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯗꯨꯝ ꯆꯜꯍꯟꯕ ꯉꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯣꯟꯊꯣꯛ ꯌꯥꯡꯅ ꯊꯣꯛꯂꯕꯁꯨ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯒꯨꯟꯗꯤ ꯍꯥꯏꯔꯨꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯅꯨꯡꯁꯤꯈꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ, ꯅꯪꯕꯨ ꯀꯥꯎꯕꯁꯨ ꯉꯝꯂꯣꯏ, ꯅꯪꯒꯤ ꯃꯍꯨꯠꯁꯨ ꯀꯅꯥꯅꯁꯨ ꯁꯤꯜꯍꯟꯕ ꯉꯝꯂꯔꯣꯏ꯫ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯔꯥ ꯇꯥꯈ꯭ꯔꯦ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯅ ꯉꯥꯏꯖꯕꯗꯨ ꯌꯧꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯀꯤꯆꯟꯗ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯗꯨꯅ ꯂꯩ꯫ ꯃꯩꯔꯥꯕꯁꯨ ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯃꯄꯥ ꯍꯜꯂꯛꯄ ꯎꯕꯗ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯁꯪꯒꯣꯝꯒ ꯌꯦꯔꯨꯝꯒꯗꯨ puthokduna mapa machadu phaminaduna breakfast tawri. Mairabana thabak chatkadru nangbo ngasidi lepage hayeng chalage thabak mayamdudi kamdaudiba ipa chatluroro chaluranuda manida sinakri mana phanaba silage hare phare phare do boiredi yumgi thaba ingkang hana tawnaba mimta thisi babu angang kharabudi la ani hasi yorani hare thabak tawnaba budi khara wagadaba mali nupa oina thamningi nupi dei tali ipa di pamgidrine ibungo achau macha khaibado ipa pamde thabak tawnaba thamkumsida angam mating pangnasi ipa su karimta chathokloi aduna ne hakchang sajeloine ai tawge potharaga leweda babung kari sunata basida babung na pamdredi thamlaroge aduga angang sindudi thamdaba yaroi babung matumta lehobado ai nungaite phare nangna phani khanbada tawro Mairaba machada yengduna tapna muhairai namasu matonda nungairamlaroi Jimsi ga laini hai daina Suraj na harapane ngonda aina Suraj sida leirase na haibani ima sina chatkinu hai na hai ibungo punsi si am lobani sauna bagi ngahak tawbani adubu punsi gi nangbo he pokpiriba imabu na thaibadi yade ko ahal loirabani angang wala abani haidana khalu nang luhonglaga asengma yumda changsiko Mekiras kumde tumi lay Mairaba wa makhatara'i nupi machado bu karilamdagine haiba Mekiras nongmata mapaga dugumba wari sanadi aduna mapana dumna hanglakpada khitang hangoiba poi mapana hanglaklabanina tapna ko hedil thokchum lekai mama mapadi suna leiribra hoi lei kari horari nupi machado bo de March da 5th semester kari Mairaba sonthangna na Angangne Mairabagi wadu makha muktarai phare ado karinjang thong sariba pabungna kai janingino achamba sasi kangsoi thong hairo hinjang puthoro ipa manbirake asumne mapa macha ani do harau chak thominarami somda priti de rosi gi manakta laktuna wari pumbali rosi matha sarapna priti de yengduna pritiya Naksigi wasi noi tamo ta halakanu hek taraba machanu pisu e haidana salan toknarani tawrise mana sauradine ani se khaibung daba tari Pritina inama aisu khangdreda thoibigi khanbada siam nungaite yamungi khanbada siam nungaite ani makidi maral nate imungi ne bera leirise aduni ne Priti makhoi ne henjila adine aisu mekirasa thoibise leheloi wata padana awara pa leitana leigani Mekiras na suluna tawbigini adabu laiminagadawri basi mama ga suni mama bu hundoklaga lehenba yaroi ne aduna Mekiras na thabak chathokhribada nungside haidana kari tawbiramlati yengo mangje dawrise ekhoitani paisa paiba ngaktana ne nungaina leigani haibadi khak yaroi Priti yumama paladi problem haibase hauna sani inama adunga simutadi unahanseba thoibido chaka chawya di tawrise thembada wari idom sa sauri bani haidana themde aina badi kara thembani pakhan thawya dene karai dagi bu sauningoi dune inama ngammi haidana ne moina khakta dumaina tawbado aisu yaningdida mating mathona kayam leiredana khangre kawbu pakna ngamlaroi anisi chahi ani hele haine helabani nama thoibigi birthday dasu yambungna mage apamba ngakta tawbigi bani amarom da hairadine thoibina yambung phanglaba Yamarai ba phabi oigadawri bani yambong yam nungsijabani Pritiya ai gyan tadreda thoibigi khanbadane ai tasengna nungaiti nupi moirubani na awabado khajito oirasu isada phawido aduinama pungside ni tarakadawri amukta hainabiyudana ibani chalaga hainarorsilao asi haidun anidu thoisna hoida lai roshi machan bu kau duna changlai thoisna tumduna lai
Rosi thoisnagi manak chinglaktuna haipit masanomduna haudo'i. Thoibiya, thoibi, tabro nangbo, se, haugalune, sagar kansida phujubka supsali, naba tareni nangbo, thoibi. Thoisna mamit phagli haugali, manam boiramada haipit yengduna. Kaidorage nama? Idom chakaida legi khangbra? Khangdi. Onthokpanida. Kai leirage? Priti thoisnagi manak chinglaktuna Srinivasna hairakpa wado hai. Thoisna tapna unaragumgeda. Manu ngairaroi ngasi unaragane nangna hainingba wado hairoba. Ai tallida. Rosina thoibiya inama waigisi. Unaragane phajana karino haibado hainaro. Phonda sanabadadi kanade. Wa thaido ai dom chada haina hoge. Noi wari sanaramuko. Asi haiduna Rosi su thokri. Priti ga thoisnaga su wari sanari. Roshina laimagi ka changlaktuna hai ahan bayarakti haiman badagi laima su yarai. Rosi hobe amu wachanupi gi manakta lai. Pung ama makhai tare loshilo. Inama mamana yaraba. Yare loshilo. Thoisna do mu ungduna phamlaga laikri. Rosi nu pudagi phaneka tops ka puthorok laga pi. Thoisna da phanek se laga chatoira. Kaidoge chalo se hongdo. Thoisna su ka amada changkhiduna dress to set laga tholai. White machugi tops ama letli. Aduga mapan white na piktakna tasmal hakpa. Lavender machugi phanek ama setli. Yengbada chamtakna dumak phajai. Kaya su wangdaba khuning khitang yawa khungup ama tongi. Masamdo clips macha amana side dagi lokhatuna phai. Roshi machanupida nofret tawduna yengi aduga karimta kedrasu icham chamna phajai aigi chalse. Thoisna nofret tawi Pritina lipstick se sima sangjelo yamna dingangan gano nude machuni kaishu khangoi. Sangjelo lotion ba loiduna ani da tholai. Thoisna toina mekiras ka unaduna talakpani adabu ngasigi numisidi masada kainoma phawbadawna thamoi gi khongjel do chongba thujilakli. Somda mekiras ka Srinivas ka su gari amamamda ngaiduna lerami. Lampak macha amada mekiras gari daki kumthaduna ngai ngamdaba mawongda lampakta ataba nungsing makhonga kaw-kawduna sanaduna lay. Thoisna tholakpa ubada awaba wakalsingdo ngaihaki oina kawki. Maithongduna uminumi tawrai. Lakliba anidusu makhoigi manak tamna lai. Srinivas sangaktuna. Mapamudi puna chatnida gari si tonga lakpai wani. Priti Thoisna da unsinduna hairai. Thoibiya ai kaishu chatloi ko. Ada thengnaradawni yamunga lakminaro ko. Asi haiduna Mekiras da nofit tawramlaga anidusu gari da kakhatkre. Mekiras Thoisna da unsinduna tapna. Sumle pagalerase hairo lekai mina muna yengnare sana chatlase. Thoisna akoibuda haifit ingthoklui haibaga tawbaga aniduda lekai mina muna yenglakpaduda Thoisna gari da kakhatuna phamkre. Mekirasu driver seat lagduna phamkre aduga gari da thauba hawi. Anidu gari manungda wa kari matangangnadi irab laptana jasi haiduna phayengdo oina lai. Gari do park tawramlaga makhoi mari changlai. Srinivasna bye noi wari sanauro aikoi su somda koithoge. Mekiras Thoisna da unsinduna hairai. Sana Sana kay haige aingonda waroribro hojik phawba. Thoisna waraude haibagi mawongda mangakta nomi. Aingonda wayam rolese kaigino nangna lote. Phone sumpai pairakti kaigino ai kayam wai khangra. Ai leifam khangdi. Mamana laksinkhibani ambo. Mekiras Thoisna da nungsina yengi aduga aiga loinarubadagi nang yam ware ko. Nakhoigi imungsu miyam mamangda chendabado madu aina oihali. Wado haiba loiba nangdi Thoisna na Mekiras ki chimbaldo makhut machado khumjilai makha tagano haibagi mawongda. Thoisna peri tawduna athumna haigano yabo ai nungaiti. Mekiras Thoisna gi makhut ani na chena paishinduna hairai. Sana nangaibu thajawu ai nangbu thamoi sina nusi. Wahai sina hairaga nangbu kari haina thajangadabano haibasu ai khangde. Adubu Sana ai nangbudi yam nusi. Aigi nusi base kana amata da khusinaroi. Sumna tangi nang khaktada sinagani. Yambo asi haiduna Thoisna do kablai. Mekiras Thoisna da yingduna kapkano ai nungaiti
Hanjin hanjin hairi imangda nangi pi tahalakano haidana. Aina tarakpa nati matomta tarakpani. Mikiras nang inong tawduna haira Kappa toklo kapchepi miyam yengari aina ga phubi mamalani ba. Thoisna kaplamba da toklaga haifet onthoktuna yenglui. Couples khara makhoi ani da yengduna lerambadu urure. Maduda thoisna ikaiduna mamai laithoklaga chatpa hawi. Mikiras nang inong tanai. Mikiras na wabro nangba asigi phamam sida phamsira. Wadena laos sida phamuse. Ashi haiduna thoisna ge makhut sambiduna purai aduga phampham mama laibaduda ni da phamthai. Mikiras tablakna wari haudorai. Ima silaklamlaga kari hairamlaga nang ningonda haidaba. Imungda khanagada khanbagi haidabani. Imungi khanbada nang nasagi imungi jati karisu khandabra. Thoisna khumdi tumilai. Ai maga leminadre leminaroi. Babungoi ni bani dang lairi singzamaida. Imana kanaga Jamsiga Yambu Tai Kainu maike saurakanuko sauroi Aina haiba yagadra Mikiras wahaiduda khangnong noktorai thoisna amuksu yagadra haiba Yaduna tangasi phawba laisibu yani kainu hairo Imasina hairido sum haijabo iramgani ai kashu khandida nungaitabasu pokdeba akanba wasu kashu hairamde Ado yambo noi to kai lenei do leinaganu ba Mikiras to isnada fit induna sana khara khanganing dana tawbane aina tawrise mana tawbu khuding yade haibadu takpani aina manusi yengsili aina mabu laptakna adugidi karishu khanuda aina phanaba tawgera to isnana tumni hairakpaduda tumilei Mikiras amu hairai aishu kainu maige Imasina CRA habado aingonda hayu walot kan mathang dairake aiga puna chatmina khrase mikop ama phaw inaktagi laptho haningdre yamba adui matam natriko hoji ai angang yam oiri nangi ba ma nangna makhala ri tamge harasu aigi nakta leraga tamu ai kari so hairoi nangi ba ba tawani inakta leraga aina sena ningbagi wani da chahi phadre kuidre Graduation lorga jela sairo Kaya walige 9 months As udong wadori he Thoisna ado paina mamitu yenglai aduga Nupi yam thining bro Fagi tawani he Tawni na Mikiras na Ado babunga sa khangnawu mana puro hayawi Ikairon lao Ashi haiduna Mikiras hawgotli Aduga Srinivas na makoy chatlam lagi haidana call taw thokri Thoisnadi yajadabani adugu upai leite namdana Mikiras na mabu purai Maphamdagi tholakpa hawi gari manungda anido wari sana duna chatli mayum su yauri gate to horn anira khongbada gate to hangdoi yumda saba loidribagi ichai duna lei mairabadi ising duna leirambani machanupagi gari makhol tabada pairamliba potu thamduna yengthorakpani machagi nakada nupi ma leptuna leirambaduda magi antai Machagi managdai pichangduna lao imungda changasi Nushibagi matau dum na hairakpaduda khitang anglapna yengi Mairaba wadu makha tarai Babung loina makhangida karisu khanjelunu dai chasidi Icha ani ge pama khudima ipana tawani ne Hojikti nang angang oiri ibungora hairasu nang madu taba yade ko Hoi babung Mikirasu train da juice ahum puduna thoglai aduga amamampi Makoy humnong ayang noktuna wari sanay mairaba na thenglani haiduna machada hairai Mikiras hoi haiduna thokri thoisna ikaiba thodokduni mairabagi manakta sangsinduna haifet khoirammi mairaba thoisnagi makokta nuksira nanthabiduna yari ichasidi mangoloyo ko hoi babung adadi amu chatlukhige mairaba khongawdagi paisa laktokduna thoisna da bi yarani babung Sene ipana nungshibadagi pibani kari janau haidana se Thoisna mairaba na pirakpa paisadu lauduna thokri mairaba leptuna wakal khalawi Sija onthokna pangkhredako asuk nungsiba ngang sibu karigi nangna dukmiraiba